Hello everyone, ngasigi video se morok achar se phajana semaga flight ta lahobagi nebako adugi video aina semjara age ngasi se sembagi process ju dum ucharake kamaina semge habado aduga ai wari du ju lejarake bako sigi morok se am sai bako khoigi khitang khak mate khitang khak chabada khoigi chaba ngamdaba morok tu oyeba si se aduga si pira ibasina khoigi sekmai degi inaw amna pibirakpane ichedi morok yam pambani na morok charuna ba achar semaga charuna ba hayeng ada pugina ba haidana aine manipur da thokpa matamda suti thokpa kando aduda pirakpane bako ado aina video se semba ngamdadana lerambane ado ngasidi masigi tanja se loraga aina masi video se semagen semakpane bako yamju sai asi se ado aina khantok toine achouba khara phajaba gaina khanto ani daga kitang kupthaba khara kano toba singjiga mix toraga asangba singjiga mix toraga achar ama semakane bako ado khara amana fresh oina purani khara amna char semaga aduga khara amana delhi da khoigi husband gi manau no pa hek pokminaba second makano ani subai tare ado masu my family ga delhi da leiba ado moi gi khara piram doine bako adudugi aina achar je khara amadi aigi achar gi semjaraga khara pugrage khara amna fresh aigi recipe me am semna nabagi khara purage na tawbani adu khantok jare ko sumaina adu puraga aina puraga chatpasida di kaimta tawde bako aduga pickle se puba yade na hairakpa haiba je khodi hana khangdabani na pickle atay atay pubuda di kaimta lahoba kholoba leite bako airport sida adum chathok chasin dum tawri ne barabar aduga hantaki puba side kamai tawge da lahorabani da kano hi khogi checking tawbasida checking tawba kanda di haibadi luggage atay atay acho budi thajan gare da no ko aduga khogi handbag sida hapakpane ba aina ado handbag sida hapasida moina hai check taw kanjida kaino do pickle puba yade hai ado pickle je ani ne ba yarije morok achar sine duga kaino sida khoigi haino achar ga pubane ba ko aduga haino achar sine lahodre duga morok achar se puba yade hai dana lahobai wane ado ai dum chakna dum thamame kari di upai le ngangna rusu yaba natabani ado achar se sumaina aina kabak ti phutu ebako aduga sumaina mayai sida kitang kakthatle aduga ngaktang phore bako phowdok pa habdi magi ising manin leramgada ba jingdo yam kana phutpa nate ko ising lumbu sabada kitang saugathanba aduga kakthlaga ising manin manungda leramgada ba jingdo phowdo eba sumaina semo haidana ikubongna takpiraktana sembane ko aduga yam hauradabni ka haidana semjarabane bako aduga charuradabni ada charudoini kaina hayeng chakadamne adu ngasi gumbada sembane ba aduga Lauhaure nungaite amna Thawai se simuk nungaita ba ai amuk phok thoktri ko airport ta adu smai taraga kanghalaga thamba poto adum darum gombada ina smaina achar gi khoigi rai achar hangam achar do adu hapsan jare smaina kitang khikchale bako aduga machu kitang am hape dagidi khoigi maru marang asuba jira do kitang am hape aduga phajana tokhairaga hangam thau khoigi engine na di dum hele ko hawse adu engine asengbudo adu bottle ama haijale bako aduga phajana semaga thum kitang di hape du phajana totlaga pack se tawraga phajana sil tawraga hapjarabani da adu luggage da hapkadabane bako mekidi ai husband na luggage da hapamabane ba hanbada aduga pot se hapajida khoigi inaunu pagi ju pudoine na delhi da piramdoine ba pot se khara adu challaroina thangtok thangjin tawda aina si se handbag to ina hapage da kaiba khotpa tawraga manungda yari pot se jingdu yararoina adumaina hapire bako moigi pubigidaba potuna luggage haziki khoigi luggage sida hapsangraba aduga pickle jina aina handbag ta hapaba handbag ta hapak pai handbag se dum khitangni dum chawri neba aduga adui manungdu da hapaga porakpane du phajana semaga loi Lauhaure Thawai yam nungaite ai masi video jam tangdi semage aduga mayam khangdaba jingju khangjahorasanu na aina mayam da share tawge na tawrakpane bako adu sumaina otlaga phajana tochanminaraga dum glass jar amada hapaga adum pubiba yare bako phajana tosalamina thum kitang chaisalani adu yam kana chaisandraga ju ko chang am hapchalaga phajana tokhairaga adu aina pubudi glass jar da di pudeba aina plastic ki da puye bako haibeti lummane na adu plastic ki da hapado ai adi yorokanda glass jar am da hapaga phajana nungsa do phawraga thamge na khanlaga lak chachabani da adu chaba phangdabda ai Thawai yam nungaite asengbagi ju oina morok se ai di Thawai ne bako yam pamjaba morok se morok ka mangan ge yam pamjaye mayam du mayam gi so apamba mamam di leinaramni dana ko du morok se di moina du mai lahobudu di ko Thawai jam nungai ta bai tar masala kitang hapsan jare khoi gi BMC garam masala do du kitang ma hapchalaga phasana semani
ꯁꯦꯝꯃꯤꯀꯥꯟꯗꯁꯨ ꯇꯤꯟꯒ ꯑꯣꯔꯣ ꯇꯥꯔꯤꯅꯦ ꯃꯤ ꯆꯥꯅꯤꯡꯃꯟꯗꯅ ꯑꯩꯅ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯈꯨꯗꯛꯇ ꯁꯦꯝꯕꯅꯤꯅ ꯃꯁꯤꯗꯤ ꯆꯥꯕꯁꯨ ꯅꯪꯉꯔꯣꯏꯅ ꯅꯣꯡꯉꯥꯜꯂ ꯄꯨꯗꯣꯏꯅꯦꯕ ꯑꯗꯨꯒ ꯕꯦꯒꯇ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯗ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯃꯣꯔꯣꯛ ꯑꯆꯥꯔꯒꯤ ꯋꯥꯔꯤ